Nambol Asia Manung Chanba Utlo Mayai Lekaidagi PWD gi retired EE Thaunauzam Ranjit Singh Amadi Thaunauzam Ongbi Nungshiton gi Machin Manau Ahungi Manungda Atombi Dr. Thaunauzam Joytamala Devi MBBS MD Pathology da Guinness World Record TM Mingthol Pirakkhre National Board of Examination in Medical Science NBEMS na sinduna YouTube ta Artificial Intelligence sizinaraga Healthcare gilamda Layenglon da lauba yaba kanaba singi matangda pangthokpa lesion live stream amada saruk yabada viewer listing tarataret ka chamapanga marfudara mapan yauduna khwaidagi masing yamba viewer fangbagi damak Guinness World Record ki president Alistair Richard na khutjek piduna piba Guinness World Record TM gi Sakhangche certificate amadi medal India Post ki khuthangda sinarakibani amadi ngarang numidang wairam mahaki thilakhiba Guinness World Record TM Mingthol phanglabi Dr. Thaunauzam Joytamala Devi Padma Diagnostic Center amadi Mothers Care and Children Hospital Research Center Imphal da consultant pathologist oina thopuri class 5 fauba Bachel English School Nambol da class 6 tagi 12 fawbuna JNV aduga MBBS na Sikkim Manipur Gangtok kumda lisingani kuni thoidagi lisingani kun mangada MD Pathology na JNMC Velagavi Karnataka da tamlakhi hairi 25 February 2026 da Guinness World Record sina most view course ni na khangbirakpane adegida aina participant tawrubai matuina aisu Guinness World Record se phangsabe khangning buguma hening bagumba num tawbage aide num thigatarubasta hinabenda mi khudimana oina bak tawba yai sije ado haidi ani ado online platform gumani khangde adugumda num changa kanda num search kande ni akoina khangda thigaludabai khangdabane ani tagi hena am leine sidi aina dum daw yaba haidora isona tabiba haidora sidi aina thina zarubane